channel asibu nungsibiduna Rashi Phal tabiriba isilina punamakpo ahanba maktada ikoknona khurumjari. Rashi Phal asi ayu anganbada upload tawbirakte haina waraubiba tawbiganu shagi thabak asinba khara leibadagi sang naina nganna upload tawba ngamjadre. Ngashigi oinadi Rashi Phal asi khwaidagi phaba khara khajik phaba amakhak lokhatjaraga pathoksaragi loina pathorakte haiduna waraubiba tawbiganu. Adom-adom gi awatpa rashi sing adu tabiningladi sayol gi oiba Rashi Phal numit nini gi mamangda aina channel asida upload tawjakhrabani. Channel asida changaga yengbiba yagani. Ngashigi Khwaidagi Phaba Rashi Rashi yenaramba pharani paw nungaiba tagani nathak thongbagi mating pamlabadi phangani pangsinnaba amadi hoya phadabana hena kanajagani leisa pakhangi matam mangani khanthau thauni polam lei napu kismis. Channel asibu nungsibiduna subscribe tawbiramba kaubiganu. Subscribe tawba matamda adomda video upload hek tawba matamda karamna notification lakani haibadu ai haijarake. Ahanbada sigi subscribe sida nambiyu aduga masigi kangshi manbasida amukka nambiyu aduga all jida select tawbiyu.